ngasi phong tuan Manipuri sifong amasum thokiba thawdo wathok maru oibe I pausing fonga saraga Manipur top channel gi maikedi Miyamna hamjagi ahanbada MS PCL amasum MS PDCL employee singi tare suba pay implementation tawbidabagi date manga January English ngani kungini thoidagi yamna sawba hesitation tawragani habu wafam khara fongdolai myam taminasi tang kuthamathoi December ki tang kuthamathoi 2021 numit asida power department dagi akoigi 7 pay implement tawgi convey approval order ma release tawgi approval convey approval sigi subject to gi matugina akoigi employees of MSPCL and MSPDCL and including the deputy employees haina employee kan anihum tona moina panbirei adubu approval order kan be approval sigi matungina madugi body implementation tori sigi manungi masaktadi koigi company ki employees of MSPCL and MSPDCL sigi exclude tawkiba yawbirataba implementation order sida koigi company ki employees sigi yawtaba thingnajare masigi post sigi matungina koigi company ki employees punsin jaraga koi masi mifam pangko matungda ekoina resolution khara koi logzare resolution sigi matugina ekoi lagiba tangani January tangani da ekoi koi Assam Power House da COVID-19 ki oba protocol ngana SOP ngana ekoi sealing protest ama koi pangtuknaba koi sinjare aduga ekoi leiba concern authority da lengakta ekoina hygienic body employees hygienic body approval ama piyu matamda thabak tawinirba singi marakta kharabana piraga kharabana pidaba mising mikhai dai mong da treat tawsi masi ekoi yajining de aduna maram oraga lehulbe employees sing thabak pairiba naha orbe employees sing sigi implementation order si lagiba tang mari January tang mari 2022 pawgi manungda employees sing mafamda sinabidaba taragadi matangi numit haibdi January tang manga dagi ekoi sisbook strike yamna Achouba hesitation amaka koi arrange tongna ba koi sem sajare haina media gi through da koina pauses mutung pizari masida tholakata ba abhapata la Miyamna Waroubiganu ba koina nulunda mu media gi through da mayang inform da nulunda masi awabasi khaminasi ha form mutung koi mixing jaraga koi press inform da pauses pizari Atopa Paukhrana vaccination ki target sohenbagidamag Rahul na center da saikre Prime Minister Narendra Modi na lusingba center lengang na akaknaba matam gi manungda Leibak asigi Miyamna COVID-19 ki vaccine mapung fa na kapthokani haina wasaktana thamkiba target yaubang hamde haina Congress lusingbu Rahul Gandhi na center lengak ta akan muwapam phongdok tuna saikre kumsing English nganiga kunga mathugi aroiba thafawgi manungda vaccine kapthokpa yaraba Leibak asigi beneficiary singda COVID-19 gi vaccine mapung fana kapthokpa loigani haina center na wasakibani kumsing English nganiga kunga mathoi sigi haukiba June thada center lengangna Supreme Court ta phongdokiba matungina Leibak asigi vaccine kapthokpa yaraba miyoi khudima December fawbagi manungda mapung fana COVID-19 vaccine kapthokpa loigani haina phongdokibani beneficiary khudima kumsing English nganiga kunga mathoigi aroiba phawbagi manungda vaccine dose anima kapthokpa loigini haina center na Supreme Court ta thajaba pikhibani ngasidi kumsing English nganiga kunga mathoi loiduna kumsing English nganiga kunga nithoi sanglakle adubu mari leinaba beneficiary singda mapung fana vaccine kapthokpagi thabakti yamna watli habu wafam Rahul Gandhi na phongdokhi ngasi numidang wairam phawbada Leibak asigi mafam punamakta COVID-19 gi vaccine dose crore samaga nifuga mariga point humfuga teret kapthokpa ngamkhi Leibak asigi goina beneficiary crore marfuga mariga point yankhaiga mathoi henbada COVID-19 vaccine gi ahanba dose piba ngamkhre aduga beneficiary crore humfuga point taraga mangada vaccine dose anima kapthokpa ngamkhre sai taraga nipan gi mathakta leidiba eligible oiba Leibak asigi beneficiary crore maudraga mari leiribani hainasu pausna makhatana su phongdorakli
पाउसी लुसिलपोइना ngasi फोंखिबसी फोंगी एडिटोरियल कलम दगी कंटेन मोइना लोखसरकाना मैमना थमजगे दुगा कंटेन असिना क्वारंटाइन गी सना कंगलोन ngaktaba sairak pifam thoi haiba ngasigi एडिटोरियल कलम सगी कंटेन लोखसरकाना मैमना थमजगे मालेम gi Leibak humfu henber sandokraba COVID-19 gi anauba variant Omicron India dasu yoraktuna miyoi lising amarom telaba matamasida positive oirakli Manipur gi oinasu case ama thena khiba laikre miyoi adu Tanzania digi satliba tha sigi tang Touragani thoi halaktuna Imphal la thunglakibani ma ki sample lokotuna test tawbada COVID-19 positive oirambadagi makatana tagyel pata leiba Institute of Bioresource Sustainable Development IBRD da thaduna whole genome sequencing test tawbada Africa da ahanbo ina thena khiba COVID-19 gi anoba Omicron variant oiram khibani test tawbagi result December 13 phangkhibaga Jenims ki COVID isolation ward thamduna section na yengsinduna lairi Sairak sida pauksi khara da miyoi adu home quarantine gi satna kanglon thugai duna koisa satlambagi pau phongna rakre madudana natana active surveillance ki report social media da viral oirakre masina maram oiraga miyamda aki tujungba pokhalla hainus pau sina pali social media amasum pauksi singna phongna rakhiba pau sina asumba oirabadi Manipur laingakna Omicron thengnaba section thorang asi Ehou hore haibiyai Tribal history leiraba miyoi du karamna irai laina thadoktuna thamlibano sana kanglon amagi makhada home quarantine tawnaba thamliba miyoi amana tuan ba mafam kaya da koisa chatlamliba si laina lobu sumloi miyoi adusu moral yaudaba miyoi ni haibida haiman mathokloi Omicron variant India da COVID-19 gi ahum subo web thokwan ba yai haibigi akiba leiringai sera sida sana kanglon thugairi ba miyoi du serak amadi pifam thui natrabadi atopa miyoi sing matau tamlaktuna hena sathiba phibam ama mayukna bayai koisa satlammi haiba wafam asina sumlabadi Manipur Omicron gi case khangwang wang khalakpa yabagi singnaba leire anoba variant asi hanagi delta variant gi saru ahum hena launa galli haiba wafam akhang ahi singna phongdokiba laikhrabani Tanzania dagi halakhiba miyoi dugi imungi miyoi ahumsu hauzi COVID positive oiduna lairibani makhoisu Omicron variant sokolambasu yaribani hairiba miyoi sing adugisu tuan ba mafam singda satlubagi report lairi hairiba miyoi sing adu Omicron oiramlabadi kari oirakani haiba ngamdre asigumba ne tadaba phibam ama oirakliba sidi section ba watpadagini haibiyai amaromda mapa Leibak ta satlubagi history leiraba section na ba khangalaba miyoi aduna kanglon thugai duna koicha satlamba haibisi Leibak thibani ma ki wakhal adusu angakpani matungdadi asugumba thawdoksi thoktanaba hena kanba section tharong lokhatpa mathau tai haba ngasigi editorial kalamsi myamna thamjage aduga myam ngasi goinadi matang ase lusinjarage amasum pathoksa bida soikiba lankiba kya yaurs myamna ngakpigani matam gi oba maruibi pauksing kya su myamda lepa leitana update pijara kenesu channel sigi mekedi gi su myamna thamjari and thank you